ngasi phongkiba tongan Manipuri si phongsing amasung thokiba thawdo wathoksing dagi maruebi ipausing khongosaraga Manipur top channel gi maikedi gi myam da thamsagi hanbada hoyelan pawdagi lakhosaraga Manipur government na lan thondaba ngamdre mapham nipana kapnakhre manga sokle kuki militant singi laifamda coming operations athabda army amasung BSF na police amad executive magistrate yon kitre ngarang numidang pung taramathorum tarakpara kuki militant singna turbung sabal amasung Gobinpura mitegi yum amamam mai tharamle ngarang ayu angan bedagi na numidang wairam phawba sirik mitei khul yauna lakin thabi mamang na thokiba khuthona bagi thawdok marakta kuki militant singna club ki sanglen ama amasung kar ama mai thadok lamba me ahum dagi ngarang phawda leptana thulokiba kanglup masel gi lan lephanana state amasum union lenga ki ministry of home affairs na hakthingna akan mathabak sing lakolapagi manungsana ngarang khunja ahum nongmaina kaptano halamba khujuman tabi khulda phawba Chief Minister na hakthengna satunu yengsin kiba loina makhatana akan misuksin tharang sing lakholaklabasu haujuk phawdari Manipur lenga na kanglu masel gi lan thokwandaба ngamdabadagi ngarang numidang dagi na ngasi numidang wairam phawbagi manungda tongan mapham ahumda kuki militant singa khunja sing amasum state amade central force singa gi marakta nongmai kapnakhre ngarang ihing nongai sabuk yorokpura kumbi PS ki manungsa labasu Susampur district na koliba langja anatraga Singlang mai hairge su khangnaba khuldagi kuki militant singna nomai kapsilakre thawdo asida khulnga kiba khunja singi maike degi su khut handuna akan mongda nomai kapnaki khothokna kiba thawdoki manungsana marama sum kom yauna mitei singna puna leiminari ba tiring final khulgi yum tararum mai sakhi khulasi khaijuman tabi dagi kilometer amaga makhairam damak lab nana leibani mafam asigi khunja amana phongdorakpada mai tharam liba yum tara asigi miyoi singdi irang horakpadi gi sena khrabani adabu yum manungde lehoba posai singdi lauthoktana lairakibani koki militant singna yum singa si mai thana bo honarakpada kom phurup ki khulakpan akan momona thingnana bo honaki adubu koki militant singna namduna mai thadok langkibani hari adumainamak yum singa si mai thadok tringaida imungde leram podam singhana lauthoki hari ngarang ahingi thawdoksigi makha tarakpada ngasi ayuk pung mariga makhairam tarakpadana kuki militant taraga mangarom na sengwai PS ki manungsa liba seri khulgi mitegi yum ama ihan hana mai tharamki seri khulasi lakin thabigi mamang tengri romda awang pauna kilometer ani rom satlaga leibane khulasi ga nakna kom phurup ki khonang pokpi khulgi su lairibane aduga tangkhul singna khundaba mapmam su lairibane kuki militant singna yum masi mai tharam laba matungda singthaktagi Huishal konglakpadagi handuna kapnakhraga luang sanggol kul ngak liba khunja singna nongmayam sum bom na sungba sizinaduna amukhana ayuk pung mangarum tarakpad attack sa tharakibane thawdo osida kul ngak libi singi maike degi su handuna khut handuna masida kuki militants ama makhong nu sokpadagi Kangpokpi district hospital puduna lekanaki thawdo osigi pautabadagi sangsinnarakhiba Assam rifle sing ubadagi nakal anigi marakta kuthona balapki adomainama khoisaunarab khunja singna khonang pokpi kom khul leiraga KRA gi kadar oiba mi amagi yum mai thadoki nakal ani gi marakta khuthokna bagi thawdo asi ngasi numidang wairam ya sangla ko phaw sataki masida khulnga kiba maitai khunja ahum soki adubu makhoi ahum gi manungda ani gi phibam khudong thiningai oikide adu mainamuk sorak khaibam singsang khomba koba khunja amadi phibam khajitang lubadagi ras medisti da puraktuna lekanaki khuthokna ba thawdok sing asigi manungsana kuki militant sina club ki building ama yauna miyoi marigi farm house sing amasum Maruti car 800 amasum mai thadoklamki amaramda ngarang numidang pung 13 tarakpada Phagakchau ikai PS ki manungsa liba Phagakchau ikai awang lekai da hana mitei khul oirambadagi haujuna kuki militant sing sangsilaktuna lauksilaga leikraba tongbram kulup haina khangnaba maphamnegi kuki khulai paibising nomai kapsilakre tongbram kulupka inak nakna leiriba Phagakchau ikai awang lekai si irang tholakhibadagi BSF amasum BDF na ngaksienu lerakibane maramsna kuki militant sina nomai kapa horakpadagi state force ki maikaidagi sukut handuna akan mongda ngasinungalamdai pung ohum makhai tarak fawda nakal ani gi marakta kana kutonaki thawdo sida Phagakchau ikai awang leikai ga thangnana leiriba kwakta gi mitei pangal ama makhongna nomai maruna pandana soki soklaba miyoi sigi maming Abdul Qadir se kuntra ga mang apopa leikidraba Abdul Wahid kawi kwakta municipal council ward number 5 tagini mag Bishnupur district hospital da pukhatna lengki ngarang numidang dagi nangasi nungalamdai fawbra akan momongna khuthokna khibagi haurakpa moiriba hana mitegi yumsing leramba tongbram kulupta ngasi nungthul pung amarom tarakpadagi combined force ki masing yamlaba personal sing sangsinduna thi humgi thabak satakhi combined force asida state police ki tongan unit sing di personal sing BSF 9 AR amasum kumaon regiment yakhi
Kuki militant sing na numay kapthorok kiba tongbrom kulupta thihumagi thabak sathanabagi dama combined force ki personal sing pull-up sanction ba horakpada Kolobasi yaugadaba meter samarong watlingaida Kumawan Regiment amasum BSF na executive magistrate yaun state force ki personal sing amasum permission bu makatana sangsilaglaga no haina lehelauki wafam asi karigino haina hangnarakpada operation sa takadaba mapham adur army amasum BSF na hana sanglaga phibam yengthoki ge haibani heraki adubu makatarakpada su executive magistrate amadi state force ki personal sing yauna permission sangan kidi adu moinama tongbrom kulup tamna sanction kiba central force na kulup adur nungthil pung helaklaba fawbad mapham adurigi thulakidabana natana miphami pun tawbusu lekidi makoina sanction kibada kuki militant singna sajilakpa bunker sing su thukairam kidi masigi mahutta mapham adur BSF ki platoon amagi personal sing oina deploy taksinduna thamki haidi loina nang ngasi numidang pung 8:30 tarakpada hanadagi su kuki militant sing attack sa tarakpadigi hanjina khulnga ge bukhunja sing ge mekai dagi su khut handuna numai kapnakhre yengang pok PS ki manung chaliba Simon Sangram amasum manojang kuki khulgi marirak surak poina numai marukya mitagi khulsing oiriba goltabi sana sabi amasum thana pokui tamna kapslakre Koki militant sing khul ahumsi tamna numai kapsin da horakpadigi goltabi police outpost yauna yengang pokui police amasum BSF personal sing su khut handuna numai kapnakip ado manamak nakalani gi marakta misi mina yawbagi pawdi fangmangam kide amaromda ngasi numidang pung nipalom tarakpada Cyril Mangjingi mapamadura kuki militant sing khulngak pamite khunja sing numai kapnakhre adubo asuk apandi yawkide haidi loina ngarang Kuzuman tabi khulda kuki militant sing bunker da leba khunja ahum nungmaina kaptano halaga nungmai ani pukiba thawdok thokraba matung ngasi nungthil da amu hana kuki militant sing laktuna nungmai kapa horakpadi khulnga lakhiba khunja sing gi marakta numidang athengba fawbada khut thokna khre haiden su pawksna makhatana palakli Makasa thrakpoina to papaw mana Manipur PR thamlaga lanjenari bising tengbang mana ingtapa hanjinbada mating pangani RRAG tha ani Henjelaglaba forward Manipur tholak lib ethnic violence in Lushin bigi muhutta makha sangtana tholak liba sigi matangna New Delhi the base tawba Rights and Risks Analysis Group RRAG gi director Swas mana phongdo ki bida Manipur gi phiba masi laksinduna ingta papurna bigi thabak paikat pada mating oina na ba amata ngaira pa pamaidi state asida president rule thambaga loinana irang na maram oiraduna lanjenari ba miyoisingda rehabilitation gi thabak mapung fana pangthokpo oigani haina phongdokre Loinana Manipur ki governor na lusingba peace committee na su lanjenari ba mioi punamapu makoi gi hanagi lefam singda tekta kaidana masum pungning lumna lehanana ba tharang lakhakadabna ki analysis group asigi director na makhatana phongdo khibda hauzik power Manipur nongmai sing laukiba amasum nongmai sing adubu pairaba misam kya lairabagi haibigi sab masing khangmangamdri August English singaniga nipandagi underground organization kungo humdoiga su taunaraglaba su masigi agreement sing Satna hanba ngamdri loinana May 3 Indian Constitution ki Article 355 Manipur satna halaglaba fawda isterasigi irang sing laksan bangamdri aki maramasna May 3 Manipur Constitution ki Article 355 satna halaglaba fawda isterasida thoklibi irang sing laksan bangamdrabanina Article 356 ki makhada Manipur President rule thamgadabana aki Minister N. Biren gi miyang makhad Manipur gi tampak laukhalagdiba security gi thabak sing amasum Ministry of Home Affairs na sing area sing laukhalagdiba thabak sing sina singtam khaidokna banatana kana ba puraktraiki Manipur Article 355 satna halaglaba su state amasum central lenga ki make digi article asi state asida satna re haiba yaningdri haina su phongdokladuna asumna sinduna me ahum ni satkiba tribal solidarity mass atuna mitai amasum koki sing marakta violence amasum ethnic Riot sing tholakpadagi haujikti Manipura full scale civil war ama thokle haina su phongdokhi adi amaromdana Manipur gi matangna parliament khanabada mating pangbina bhaijakre tha ani sujulaglaba Manipur gi phibang haujik su fagalakpagi miute hena sathirakliba sina maram oireduna tha asigi kundagi haugadoriba parliament ki nungju mifamda khana nainarakpada house asigi members singna party amasum state ki wafam thamnadana saruk yabiduna mating pangbina ba Assam gi Naugong parliamentary constituency ki MP Pradiyut Wadadoloina MP singda haijaba hokre Manipur ki thawdok sing asi thwalakpada tongan ba miyoi kanglup sing amasum armed force sing yauna insurgent sing CNA haibigi wafam sumang phongdokhi aduga me ahumdagi paksana satharakliba violence asina human rights sing bu manghalle amasum misam kya gi punsi su mangalaki
फिवमसिंग असिगी माइना मणिपुर की फिवम हेना साथीहलक्तुना तोंगान कांगलुपसिंग यावना आर्म फोर्सेस पर्सनल सिंग अमसुम इंसर्जेंट ग्रुप सिंग की मरक्तसु मुक्नबा थोगलाइखि लोइनना मणिपुर की मियाम आकी अखंग नंगले पुकनिंग लुमद्रे अमसुम तांगदु लाइताबा फंगदबा लोइनना सेटमि लोन साथीबा अकायबा थोगलाइखि मरमसिना थासी कुंदगी हौगदुरिबा पार्लियामेंट की नुजु मिफमदा हाउस असगी मेंबर्सना पार्टी अमसुम स्टेट की वाफम थमनदना मणिपुर थोगलिबा वाथोकसिंग असगी मतांगना खन्नरकपदा सौगतुना सरुक याबियो हाइनसु एमपी सिंगदा हाइजबा हौख्रे हाइदेनसु पाउस तपल्ली मखा सतरकपोइना तोप पाउमना बीजेपी ना काश्मीर अमसुम मणिपुर थुगाइरे ममता बनर्जी वेस्ट बंगाल की बीरभूम डिस्ट्रिक्ट की दुब्राजापुर पांथोखिबा पंचायत मिखल की रैली वांगांखिबा स्टेट असगी चीफ मिनिस्टर ममता बनर्जीना बीजेपी ने सतरकपा तोखाई ताबगी पॉलिटिक्सना काश्मीर अमसुम मणिपुर थुगाइरे हाइबगा लोइनना हौजिकना वेस्ट बंगाल तोखाई तानिंगबा कांगलुपसिंग संगलकले हाइना मराल सिखरे माना मखाताना बीजेपी दा मराल सिरदुना फोंदोखिबदा तोखाई ताबगी थौसिलना बीजेपी ना काश्मीर अमसुम मणिपुर थुगाइरबा मतुंग हौजिक वेस्ट बंगाल यौसिलकले वेस्ट बंगाल की नॉर्थ बंगाल अमसुम जंगल महल साउथ तोखाई तानिंगबा फोर्स अमसुम मसिबु पामजबा मिय कांगलुपसिंगना मतेंग पांगदना वेस्ट बंगाल बु मसे तानाबा होटनारायखि अदुबु काइदौनुंगदा वेस्ट बंगाल बु तोखाई ताहननाबा होटनारकपा यारोय हाइबगा लोइनना असिगुंबा मखल की फोर्सिंग असि माइथिबा पिगन हाइखि बीजेपी की थौसिलसिना मणिपुर बु तांगदु लैतादबा फिबम अमदा लेहन्दुना मिय साम हेनबकी पुंसि मंगनख्रे हाइना सुमागना मराल सिखि मखा सतरकपोइना तोप पाउमना नकल अनिमकी बंकर सिंग लौथोकलबा मतमना महौसागी फिबमदा हंजिलकपा ngamgani बिरेन जुलाई 5 की नकल अनी की बंकर सिंग लौथोकपा हौरगनी पुलिस पर्सनल लिसिंग अनीना ngak सेलगा लौ उहलगनी पुना फुरुप 35 येलौंगैदगी हौना लैमिनरगलबा अखोगी मणिपुर स्टेटनी मणिपुर अमतनी इंडिया अमतनी अखोई पुना हिंगमिनरकपनी मणिपुर कायब यारो हैब वाखलोंदा इरांग असिना मरम ओइरगा तोंगान तोंगाना लमसिंग खाइदोकनाबगी मोंग नकल बंकर सगनतुना संग यानदबगी मोंग अमा उदिबसी मखाताना थोक्तनाबा जुलाई 5 दगी हौना आर्मीना मांग थारगा पार्लियामेंटरी फोर्स कमांडो पुलिस IRB MR सिंग यावना सयोल अमगी मनुंगदा हानना सिक्योरिटी थमख्रबा मफम सिंग कंगलुप अमतगी बंकर सिंग लेहंदनाबा लौथोकपगी थबक सथरगने हाइना सीएम नुंगथोंगबम बिरेना फोंदोखरे सीएम सेक्रेटरीता ngasi numuidang wairam pangthokiba paugi mifum amada mahakna makha taradunaki nakal animaki sanariba bunker sing asi lauthoklaba matamda manipur mausagi fiumda hanjilakpa ngamani loinana hana security deploy tawkhrabagi matungda amuk tongan police personnel lising ani sijinaduna singmi amadi tami singna law ujanabagi tamak thangnariba khul singa suwari sana halaga matam pinaraga law ubu yanaba thabak July 5 dagi horagani bunker sidokhraba matung security force singi posting asi singi maton singdo oina thamnabagi damakta su instruction tokre haireba thabak sing asi yamna fazana pangthoklibra khangnana operational headquarter ama hangdoktuna drone monitor tawduna awat apa sing men khana thabak lakhole khulai paiba miyoi kya tampa amadi singi mafam singda satle haibigi pau phanglibasi thoning daba thawdok sing thoktana ba mass checking gi thabak satharagani अमसु फुरेस्ट की लम सिंगददी अदुम ऑपरेशन सथरी लोइनना लाखिब खुलाई सिंग अथुबु मतमदा लेंगा सिनबियु मरमदी हाउजिक लेंगा बंकर थुगाइनबा अमदी लौथोकनबा पैकेकदोरिबा थबा सिना अटैक तौरखदरा हाइबगी सिंगनबा मदी अकीब लैरिबा दु फरगनि हाइना खले एजुकेशन हाइबसि यामना मरु ओइबा अमा ओइबना मफम खरदा थोकलिब इरांग असिनतन अयाम मफमदा इरांग फरबरिना जुलाई 5 हिमसुगेसन नुमितगी क्लास 1 दगी 8 फावबगी स्कूल हांदोलगनि क्लास 9 दगी क्लास 12 फावबगिना रिलीफ कैंप सिंग ओइना सिजनरीब स्कूल सिंग अदु अथुब मतमदा अतोप मफमदा होंगदोलगा क्लास होनबा थोरांग तोरगनि इरांग असिना मरम ओइरगा मियामना थेंगनरीब अवाब सिंग अदुगी मतांगना लोक वाकचबा फंगनबगी दमक अमदि रिलीफ रिक्वायरमेंट की ओइना टोल फ्री नंबर 180030901331 दा पाव फबिरंगनबा थोरांग तौजरे मणिपुर मियामना लेंगा असिदा थांबीरीब थाजबसिंग लेमना मंगनजरे मखल अमतगी लैबाकी ओइबा अपुनबगी सक्तमदा एडमिनिस्ट्रेशन दा कायगदबा थबक अमता तौरोय हाइना आई इसामक यावना लेंगा असिदा यौमिनरीबा अखोय पुनमकना अमत ओइना मापुगी मिंगदा इबुदौ पखंबगी मिंगदा गोविंदजीगी मिंगदा ओकचरी हाइनासु माकना मखाताना फोंदोखि थोखिबना थोखरबसु मखाताना इरांग थोक्तनाबा मीगी मसा मसागी लैजरीब लमसिंगबु येनगनी लैगनी हाइबा वाफम सिंग तौबिगनु हाइबा वाफम सु अपल तौजरी सीएस ओखरना याम अकनबा वा कम्युनिटी अमना नुंगाइरोइदबु वाफम सिंग ngangbiganu amadi press ta phongdokpiganu loinana पाव अमा ताराबदि पाव दु कदाय फावबु सुमनो हाइबदु अनि उहुम थोना खन्थबिरगा थबक तौबियो हाइना सु लेबाक मियाम हाइजरी
ꯄ꯭ꯔꯦꯁꯁꯤꯡꯅꯁꯨ ꯊꯧꯔꯝ ꯑꯃꯗ ꯑꯁꯣꯏꯕ ꯉꯥꯡꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕ ꯋꯥꯐꯝ ꯌꯧꯔꯛꯂꯕꯗꯤ ꯃꯗꯨ ꯁꯦꯝꯗꯣꯛꯂꯒ ꯄꯥꯎ ꯐꯣꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯜꯂꯒ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯃꯇꯨꯡꯗ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯔꯒ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯈꯤ ꯁꯨ ꯉꯥꯛꯅ ꯆꯠꯄꯅ ꯀꯌꯥꯅꯣ ꯑꯃꯗꯤ ꯁꯨ ꯉꯥꯛꯇꯕꯅ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯁꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯋꯥꯅꯤ MLA 10ꯁꯨ wari sanaduna puna lemina buhonagani amasum internet su hangdoknaba kana khanari haina sumakna makhatana phongdoki irang khara sapharu rabatungda kumbi AC da miyoi ahum leikidaba adugi damakda su yamna nuaitaba phongdoksari leikidraba singi imung manungi awabda su sargyazari masa masu singba awaba tadana ba manipur masya thokna kaidana ba madi apunbigi saktam kaidana ba haiduna lambi da thoktuna khongset masi langduna ahing nungthil khaktana hotna biriba imai bel singbu thagat pa phongdoksari manipur gi apunbigi saktam kaidana ba asoba thodang lobiriba manipur gi CSO punama pusu thagasari tampaki lamda wakhal tanadabigi lambi da satpada athingba piramba dusu wari watai sanabadagi ayat apan lekhidre masigidamak security force punamak pusu thagasari ngasi pangthokiba pawgi mifam madura lengak paibadi yawriba minister singa madi MLA kyasu saruk yakhen su paus tamakata na phongdorakli Makasa truck poina to perform na Manipur gi lana maram oiraduna drug traffickers singna Mizoram drug sing puthok pusin tawpham oina sizinare sai sigi oina June 10 dui forward Mizoram drug ebusta mioi nifu sire amasum June 10 forward heroin kilogram 29.99 fakatre Manipur gi hawjik oiriba tangdu laita daba phiba masina Myanmar border sil toxin kibadagi drug traffickers sing kilometer samri mari sangna Myanmar ga tainari ba Mizoram bo makoi gi illegal drugs sing putok pusin tawbagi lambi oina sizinare ari Mizoram State Police amasum excise and narcotics loisang officials sing oirakliba phiba masigi matangna phongdokibada drug traffickers sing Manipur found illegal drugs sing putok pusin tawba ngamlaktabadagi Mizoram da satharakpa drug trafficking gi thawdok sing hengalakre hari aduga illegal drugs singa kona faraba miyoi singsu drugs singa dugi mapu oiramde hairaduna makoi bo asingbo mapu singa mobile phone ni kuthangda haidaklaga putok pusin tawhonbani haini phongdoki maramasna Myanmar gi sin state leba Mizoram ga tainariba phalam khomai amasum sagai division gi kalemio yauna mapham singa sidagi Mizoram romda heroin amasum methamphetamine supply torokki thabak angakpa phangna hengalakle hari sai sigi January amadigi June 10 fawbada drug abuse na maram oiduna Mizoram yamdrabada miyoi nifu gi punsi mangkhre haibaga loinana January dagi na June 10 fawbi manungdana Mizoram state excise amasum narcotics loisangna heroin kilogram 29.99 fogatkre hainasu pausna makhatari makasa tarak poina to pawmana July 5 dagi class 1 dagi 8 fawbi normal classing hawragani Manipur langa ki school education loisang director na Manipur da thokaningdaba thawdok sing tholakpadagi state asida lairiba mahiroi singbu kalen suti thadokibata natana thengthang khara da maisang sing mausagumna hangtoklakani hairamlaga amuk satna handana lairakhraba matungna tha asigi manga dagi hauraduna Manipur gi school punamakta class 1 dagi 8 fawgi normal classing hauragani hari wafam masing asi loisang asigi director na thokiba order amada khangalakpani masigi damak mathau taba thabak sing ZEO singna lakhotna basu khangan kran su paus na makhatana phongdorakli adu hausi ko inadi myam paus matang se lusinjarage mas myam puna no update nyaminasi